Loitang kunong de leba spinning mill hingat hanaba lenga kasina hotnari. Masigidamakta lenga ki budget tasu senpam hap le haina Textile, Commerce and Industry ki Minister D.S. Besojit na fongdokre. Wafa masingasi Secretary de leba Minister asigi conference hall da pangthokpa taret chuba National Handloom Day ki thoramda fongdokibani. Directorate of Handloom and Textile na sinduna pangthokpa thoram aduda Textile, Commerce and Industry ki Commissioner R.K. Dines, Olympic silver medalist Saiko Mirabai su saruk yaki. Kaksing Assembly Constituency bu Manipur ki manungda khwaidagi hena mangzil thaba amadi chawkhatpa constituency ama ohena na ba khotna gani haina Kaksing Assembly Constituency ki MLA Mayang Langbam Rameshwar na fongdorakli wafa masingasi Kaksing Assembly Constituency ki manung chana leiba hauzik semjeliba Yotsungbang Pareng LIC Pareng Thoksom Pareng Turel Wangma Turel Mapan Pareng Irum Mapal amadi Sora Chingya lambi singloinana DSA ground manungi low lambi gi fiam yangsinbagi khongchata MLA Mayang Langbam Rameshwar na fongdokibani. OC Narcotic Cell Imphal West ki luching makhada tidim rota achat awong singsek tawbada kani kg kunga manga ga dasmik ani taret mapan ga konana mioi ahum phagat pangamkhre mioi singadu utmachuki Duster Surf registration number MN02Z1282 da Chorchanpur dagi Imphal tamna lakpada Malom Tulehal Airport mapada Executive Magistrate amadi Civil Witness sing yauna khamduna check tawbada mayai ka ba chinjak sing adu yauramba thengna kibani hairi iramasigi matangda makhata ba thabak sing lokhatna ba Lamphel PS da case ama register Tauragani Hairi. Hanadagi sothaduna leiraba lamlai maikegi Saint Milon gi fibam yengbiraga lomi singi awaba koknanaba lamlai maikeda lainga ke subsidy yauba ahongba urea har fangananaba thaurang sinbiu lamlai maikeda leiriba apunba lofam lising taraganithoi henba asigi tangai fadaba sizinagadaba urea sing hauzik phawba phangdana leiri haina lamlai mapari thogal lupna mari leinaba singi pungning jingsilakli. Headquarters 22 Sector Assam Rifles amadi Inspector General Assam Rifle Iski Makhadangasi Kangpokpi District Manung Chana Leiba Scotland Khulda Scotland Company Operating West COB na thabaktagi pothakraba singbo government ki scheme singi matangda awareness pangthokpaga loinana ex servicemen singi awanungai kayagi matangda wari watai sanaduna pungning thogatki thoramaduda COVID-19 gi chana kanglong gi matangda su wakhal tahanki. Lamkai ki wathok da mioi taret lekhijaba matungda Assam amasung Mizoram ani faunariba National Highway 306 hauzik phawba chatok sasin tawdana leidi masina maram oiduna Mizoram da petrol amasung diesel gi awaba mayok na ba haure state asida petrol amasung diesel rationing tawduna pire petrol pump dagi jerry can natraga patra da thau lobada athingba leire state ki food civil supplies amadi consumer affairs na thokpa cherol amagi matung ina ayaba piba changdagi hena thau pidana ba retail outlet singna akanba yathang bikre. Tripura ki Chief Minister Biplab Kumar Depu hanana bahotnaramba mioi ahum ngasi police na phare security na koisinduna leriba Syam Prasad Mukherjee land leiba Chief Minister gi official residence ki manungda numidang wairam Biplab Kumar na khong na chalingaida car amada mioi ahum aduna thauzilaktuna landarakibani hairi laibak phabadagi mahak chongthok hobadagi asok apan yahogdabani hairi adumakpo mahaki security personnel amadi asok apan nangki hairi. Chahi kunganipan khaktangairiba nupa ama wireless headphone haptuna isai targa lairik paringaida headphone adu pokhairakpadagi leikhidre haina Jaipur police na fongdorakli thodok asi irai numita Rajasthan ge Jaipur gi manung chana leiba Odaipuria village ki Jomu town da thokibani mahakna competitive exam amagi damak lairik pabada headphone adu charge tawna sizinnaringaida thodok adu thokibani kudakta CD Vinayak private hospital amada pukhatki adumapu laikat nabang ngamdana leikhidabani haina police ki maikaidagi fongdorakli.